ꯌꯥꯏꯍꯟꯕ ꯄ꯭ꯔꯗꯛꯁꯟꯅ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛꯄꯨ ꯈꯨꯔꯨꯝꯖꯗꯨꯅ ꯉꯁꯤ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ ꯃꯍꯥꯚꯥꯔꯠꯀꯤ 10ꯁꯨꯕ ꯇꯥꯡꯀꯛ ꯇꯥꯡꯀꯛꯁꯤꯗ ꯒꯔꯨꯔꯅ ꯂꯥꯏ ꯂꯩꯕꯥꯛꯇꯒꯤ ꯑꯃ꯭ꯔꯤꯇ ꯄꯨꯗꯨꯅ ꯂꯥꯛꯄꯒꯤ ꯃꯇꯥꯡ ꯍꯧꯖꯤꯛ ꯇꯥꯕꯤꯔꯁꯤ महाभारत की 10ꯁꯨꯕ tangkak Sri Govindang Barajanandang Sandwa Nanda Mandirang Bande Vrindavanadhisang Sri Radha Sangananditang Jo Gyanamatang Bhuvanang Kiripalu रुलघयनपि करोत् प्रमताम् सो प्रेम संपत् सुधयाद्भुतेहम् श्री कृष्ण सहितैनममुं प्रपैदे ओम नारायणं नमस्कृत्य नरं चैव नरोत्तमं देवीं सरस्वती व्यासं ततो जयमुदीरये पांगो भरमति ब्रह्मांडं मूर्ख वेदार्थं विद्भवे जत् किरिपाले समात्रेण वंदे तं गुरुमेश्वरम् श्री वैशंपायन मुनि देवन हाय ताओ राजन श्री भगवान कृष्ण की गुणलीलामृत महाभारत से राजा लीजेगी सुरबोलो को महाभारत पुहेक सुरबोलो जब ताजब मतम जीवन देह की पाप ताप पुनमग यामलाइन कुक्षबत नतन सारी वर्ग वर्ग मरी धर्म अर्थ काम मोक्ष हरिब वर्ग मरी से यामलाइन फंजब ngame को राजा हाइबती धर्मो धर्म फंगे धर्म हाइबती असुंब अफब फजब हाइरिब खोंफम सिग लोइनना असुंब ngakpi haiba khangb kanba isorbu nungsiba hairiba gun punamak singase dhanma gi manungda salli adugumba महाभारत से तारब मतमद पुग्निंग लैतान नुंसीने तारब मतमद धर्म आइब पोसग से लेपन चौखले लेपन फंगे अर्थ लन चौखले अर्थ हाइरग लन चौखट प हाइब सिदा लन हाइब सिदा मपान gi लन हाइब मा नुंग gi लन हाइब मा लन सि अनि थोंग खाइदोक प याई अखोइना साधारो लोइना येंगब मतमदा मपान गी लन सना लुपा धोल लन संपत मसिबु मपान गी लन्नी हाइना उई हाइजबगी अर्थदि मपान गी लन हाइबदि आइना हयेंग अरुइब मतम यौरअबदा आइना लोइना दुना सत्खिबे यारोइदब लन नसिबु मपान गी लन कवि मसिदा सना लुपा लौरी सिंजा सिखक्त नते आइगी नुपी आइगी नुपा आइगी अंगांग आइगी इमा आइगी इपा आइगी इसा इशु हेक लेरिब पुनमक सिद नतन आइगी नियने लेरिब आइगी हक्सांग सिसु आइगी मपान गी लन्नी मपान गी लन ओइबना हयेंग आइगी अरुइब मतमदो मदुना यौरब कांदा अमत्त पुदुना सलोय लोय हुंदुगुंगनी अदुगा नुंगी लन हाइबसने करिनो हाइबदा खांब कनब जीव नुंसीब मिगी तौबिमल मसक खंब असुंबगी दमक लेप फजब नीति बुंगाकन चलंब प्रजा की फननब होनरंब ख्वाई लैबा की फननब थबक मयाम तौरंब हाइरिब सिंग सिदी थमोइगी लन नुंगी लन ओइ हयेंग मसा लैखिद्रबसु अदुम मियामना सिंथा दुनत लेहौरगदब अदुगुंब लन अदुबुने थमोई गिलन अदुगुंबा मपान गिलन अमदि नुंग गिलन अनिमक से चौखले येंगब मतमद मपान गिलन द करिगुंब चौखतन उरगसु
ꯃꯄꯥꯟꯒꯤ ꯂꯟ ꯆꯥꯎꯈꯠꯄ ꯍꯥꯏꯕꯁꯤꯗꯤ ꯑꯩꯅ ꯃꯃꯥꯡꯒꯤ ꯃꯄꯣꯛꯇ ꯇꯧꯖꯔꯛꯄ ꯀꯔꯃꯒꯤ ꯑꯐꯕꯒꯤ ꯐꯠꯇꯕꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯥꯏꯔꯕ ꯏꯅꯥꯛ ꯈꯨꯟꯕ ꯃꯄꯥꯟꯒꯤ ꯂꯟ ꯍꯥꯏꯕꯁꯤꯗꯗꯤ ꯃꯌꯥꯝ ꯑꯃ ꯂꯩꯅꯤ ꯑꯗꯨꯒ ꯅꯨꯡꯒꯤ ꯂꯟ ꯍꯥꯏꯕꯁꯤꯗꯤ ꯃꯥꯡꯕ ꯂꯩꯔꯣꯏꯗꯕ ꯂꯟ ꯑꯗꯨꯒꯨꯝꯕ ꯑꯥꯔꯊ ꯂꯟ ꯍꯥꯏꯕ ꯄꯣꯠꯁꯛꯁꯦ ꯃꯍꯥꯚꯥꯔꯠ ꯑꯁꯤꯕꯨ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯇꯥꯔꯕ ꯃꯇꯝꯗ ꯐꯪꯖꯕ ꯉꯝꯃꯤ ꯇꯥꯏꯅꯔꯛꯄꯗ ꯀꯥꯝ ꯄꯨꯛꯅꯤꯡꯒꯤ ꯑꯅꯤꯡ ꯑꯄꯥꯝꯕ ꯐꯪꯖꯕ ꯉꯝꯃꯤ ꯃꯣꯛꯁ ꯑꯔꯥꯟꯕ ꯈꯨꯕꯝ ꯑꯔꯥꯟꯕ ꯈꯨꯕꯝ ꯍꯥꯏꯕꯗꯤ ꯀꯔꯤꯅꯣ ꯁꯤꯕ ꯍꯥꯏꯕꯁꯤꯅ ꯖꯤꯕꯒꯤ ꯑꯔꯣꯏꯕꯗꯤ ꯅꯠꯇꯦ ꯁꯤꯔꯤꯕꯁꯦ ꯄꯣꯛꯅꯅꯕꯅꯤ ꯄꯣꯛꯂꯤꯕꯁꯦ ꯁꯤꯅꯅꯕꯅꯤ ꯄꯣꯛꯄ ꯁꯤꯕ ꯑꯅꯤꯒꯤ ꯂꯤꯂꯥꯁꯤꯅ ꯍꯦꯛ ꯂꯣꯏꯗ꯭ꯔꯤꯕ ꯃꯈꯩꯗꯤ ꯃꯣꯛꯁ ꯑꯔꯥꯟꯕ ꯈꯨꯕꯝ ꯍꯥꯏꯕꯁꯦ ꯀꯩꯗꯧꯉꯩꯗ ꯖꯤꯕꯅ ꯐꯪꯕ ꯉꯝꯗꯦ ꯑꯗꯨꯅ ꯃꯣꯛꯁ ꯑꯔꯥꯟꯕ ꯈꯨꯕꯝ ꯍꯥꯏꯕꯗꯤ ꯄꯣꯛꯄ ꯁꯤꯕ ꯑꯅꯤꯒꯤ ꯂꯤꯂꯥꯁꯦ ꯇꯣꯛꯑꯒ ꯁꯤꯔꯤ ꯍꯔꯤꯒꯤ ꯑꯪꯒꯗ ꯇꯤꯟꯈꯤꯕ ꯃꯗꯨꯕꯨꯅ ꯃꯣꯛꯁ ꯃꯗꯨꯁꯨ ꯃꯍꯥꯚꯥꯔꯠꯁꯦ ꯄꯨꯛꯅꯤꯡ ꯂꯩꯇꯥꯅ ꯊꯥꯖꯅ ꯅꯨꯡꯁꯤꯅ ꯇꯥꯔꯕ ꯃꯇꯝꯗ ꯂꯦꯞꯅ ꯐꯪꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯙꯔꯃ ꯑꯔꯊ ꯀꯥꯃ ꯃꯣꯛꯁ ꯍꯥꯏꯔꯤꯕ ꯆꯥꯔꯤ ꯕꯔꯒ ꯃꯔꯤꯁꯦ ꯃꯍꯥꯚꯥꯔꯠꯄꯨ ꯅꯨꯡꯁꯤꯅ ꯍꯦꯛ ꯇꯥꯖꯔꯕ ꯃꯇꯝꯗ ꯂꯦꯞꯅ ꯐꯪꯖꯕ ꯉꯝꯃꯦ ꯑꯁꯤꯒꯨꯝꯕ ꯃꯍꯥ ꯑꯃ꯭ꯔꯤꯇ ꯀꯊꯥ ꯑꯃ꯭ꯔꯤꯇ ꯃꯍꯤꯃꯥ ꯃꯍꯥꯔꯥꯖꯅ ꯐꯝꯗ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯑꯣꯏꯅ ꯂꯤꯔꯒ ꯇꯥꯔꯛꯄ ꯋꯥꯔꯤꯅ ꯍꯧꯖꯤꯛꯁꯦ ꯃꯍꯥꯚꯥꯔꯠꯅ ꯃꯇꯥꯡ ꯀꯗꯥꯏ ꯋꯥꯏ ꯌꯧꯔꯛꯑꯕꯒꯦꯅ ꯍꯥꯏꯕꯗ ꯖꯟꯃꯦꯖꯣꯏ ꯀꯧꯕ ꯅꯤꯡꯊꯧꯅ ꯇꯥꯔꯒ ꯚꯩꯁꯝꯄꯥꯌꯣꯟ ꯃꯨꯅꯤꯅ ꯑꯁꯨꯝꯅ ꯂꯤꯕꯒꯤ ꯇꯥꯕꯒꯤ ꯋꯥꯔꯤꯒꯤ ꯆꯠꯊꯔꯛꯀꯗꯕ ꯋꯥꯔꯤꯒꯤ ꯇꯥꯡꯀꯛ ꯁꯩꯁꯤꯗ ꯖꯟꯃꯦꯖꯣꯏ ꯀꯧꯕ ꯅꯤꯡꯊꯧꯅ ꯋꯥꯔꯤꯁꯦ ꯇꯥꯕ ꯍꯧꯗ꯭ꯔꯤꯉꯩ ꯃꯍꯥꯚꯥꯔꯠꯀꯤ ꯋꯥꯔꯤꯁꯦ ꯖꯟꯃꯦꯖꯣꯏꯅ ꯀꯔꯝꯅ ꯇꯥꯔꯛꯈꯤꯕꯒꯦ ꯍꯥꯏꯕꯒꯤ ꯃꯇꯥꯡ ꯋꯥꯍꯧꯗꯣꯛ ꯑꯣꯏꯅ ꯃꯊꯪ ꯑꯣꯏꯅ ꯂꯤꯔꯒ ꯇꯥꯔꯛꯄ ꯋꯥꯔꯤꯗ ꯍꯧꯖꯤꯛꯁꯦ ꯑꯗꯨꯒꯨꯝꯕ ꯕꯤꯅꯇꯥꯒꯤ ꯃꯆꯥꯅꯤꯄꯥ ꯈꯒꯦꯟꯗꯔ ꯒꯔꯨꯔ ꯈꯒꯦꯟꯗꯔ ꯍꯥꯏꯕꯗꯤ ꯎꯆꯦꯛ ꯍꯥꯏꯕꯅꯤ ꯁꯪꯁꯀ꯭ꯔꯤꯠꯅꯤ ꯃꯃꯤꯡꯅ ꯒꯔꯨꯔ ꯍꯥꯏꯔꯤꯕ ꯒꯔꯨꯔꯁꯤ ꯂꯥꯏ ꯂꯩꯄꯥꯛ ꯑꯗꯨꯗꯒꯤ ꯑꯃ꯭ꯔꯤꯇ ꯄꯨꯔꯒ ꯂꯥꯛꯄ ꯁ꯭ꯔꯤ ꯀ꯭ꯔꯤꯁꯅ ꯃꯛꯅ ꯊꯤꯡꯕ ꯉꯝꯗꯗꯅ ꯑꯃ꯭ꯔꯤꯇ ꯄꯨꯔꯒ ꯆꯠꯈꯤꯕ ꯎꯔꯦ ꯏꯟꯗ꯭ꯔꯔꯥꯖꯁꯨꯔꯥꯔꯦꯟ ꯒꯔꯨꯔꯕꯨ ꯈꯨꯕꯥꯛꯇꯒꯤ ꯑꯃ꯭ꯔꯤꯇ ꯃꯨꯜꯍꯧꯗꯕ ꯌꯥꯔꯔꯣꯏꯗꯅ ꯇꯥꯟꯅꯔꯛꯇꯅ ꯃꯥꯡꯗ ꯐꯩꯅ ꯂꯦꯞꯄꯒ ꯃꯥꯒꯤ ꯕज्ꯔ ꯍꯥꯏꯅ ꯀꯧꯕ ꯈꯨꯠꯂꯥꯏꯗꯣ ꯇꯥꯞ ꯄꯥꯏꯈꯠꯂꯒ ꯍꯥꯏ ꯒꯔꯨꯔ ꯅꯥꯄꯟꯅ ꯃꯥꯡꯑꯣꯏꯅꯔꯒ ꯂꯥꯏ ꯂꯩꯄꯥꯛꯀꯤ ꯂꯦꯡꯗ꯭ꯔꯕ ꯂꯟ ꯑꯣꯏꯔꯤꯕ ꯑꯃ꯭ꯔꯤꯇꯕꯨ ꯅꯪꯅ ꯄꯨꯔꯒ ꯆꯠꯂꯤꯕꯗꯣ ꯍꯧꯖꯤꯛꯃꯛ ꯊꯅꯃꯨ ꯅꯠꯇꯕ ꯇꯥꯔꯒꯗꯤ ꯅꯪ ꯑꯔꯣꯏꯕꯅꯤ ꯍꯥꯏꯗꯅ ꯃꯥꯒꯤ ꯕज्ꯔꯗꯨ ꯄꯥꯏꯈꯠꯂꯛꯄꯅꯤ ꯒꯔꯨꯔ ꯃꯣꯃꯣꯟ ꯅꯣꯏ ꯍꯥꯏꯔꯒ ꯍꯥꯏ ꯏꯟꯗ꯭ꯔꯥ ꯅꯪꯒꯤ ꯕꯖꯔꯗꯨ ꯏꯀꯥꯏꯕ ꯅꯪꯅꯤꯅꯦ ꯚꯥꯞ ꯇꯥꯗꯕ ꯅꯪꯅ ꯄꯥꯏꯔꯨꯕꯗꯒꯤ ꯕꯖꯔꯗꯣ ꯃꯔꯥꯏꯕꯛ ꯊꯤꯕ ꯀꯧꯔꯅꯤꯅꯦ ꯌꯥꯔꯒꯗꯤ ꯕꯖꯔꯗꯨ ꯂꯪꯉꯨꯅꯨ ꯀꯔꯤ ꯑꯩꯒꯤ ꯕꯖꯔ ꯃꯔꯣꯜ ꯑꯍꯨꯝ ꯕꯤꯖꯩ ꯉꯝꯕ ꯈꯨꯠꯂꯥꯏ ꯅꯨꯡ ꯐꯩ ꯂꯥꯛꯇꯅ ꯆꯞ ꯈꯕꯥꯛ ꯂꯣꯡꯅ ꯊꯦꯝꯃꯒ ꯂꯪꯉꯛꯄꯅꯤ ꯕꯖꯔꯒꯤꯗꯤ ꯃꯃꯥꯡꯗꯁꯨ ꯊꯝꯖꯈ꯭ꯔꯦ ꯂꯪꯕꯗ ꯐꯣꯡ ꯍꯥꯏꯅꯗꯦꯌꯦ ꯃꯥꯗꯤ ꯏꯟꯗ꯭ꯔꯅ ꯂꯪꯉꯝꯗꯥꯏꯒꯤ ꯈꯥꯎꯗꯒꯤ ꯂꯧꯊꯣꯛꯑꯒ ꯁꯠ ꯁꯠ ꯍꯥꯏꯔꯛꯄ ꯊꯕꯥꯛ ꯂꯣꯡꯅ ꯊꯦꯛꯑꯒ ꯂꯪꯉꯝꯗꯥꯏꯒꯤ ꯍꯥꯏꯔꯛꯄꯗꯨꯗ ꯃꯉꯥꯜ ꯑꯃ ꯐꯦꯠ ꯐꯦꯠ ꯍꯥꯏꯔꯨꯔꯒ ꯂꯪꯉꯛꯄ ꯃꯇꯝꯗꯅ ꯗꯥ ꯈꯥꯗ꯭ꯔꯥ 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 ꯁꯤꯅꯤ ꯉꯪꯉꯒ ꯄꯥꯏꯔꯛꯏ ꯒꯔꯨꯔꯅ ꯏꯀꯥꯏꯗꯕꯁꯤꯡ ꯇꯧꯔꯤꯁꯤ ꯌꯦꯡꯉꯨꯅꯦ ꯁꯣꯏꯗꯅ ꯕꯖꯔꯁꯤ ꯆꯣꯞꯄ ꯇꯥꯔꯦꯗꯣ ꯐꯔꯕꯁꯨ ꯐꯠꯇꯕ ꯇꯥꯔꯕꯁꯨ ꯗꯗꯤꯁꯤ ꯀꯧꯕ ꯃꯨꯅꯤ ꯕ꯭ꯔꯥꯍ꯭ꯃꯟꯒꯤ ꯁꯔꯨꯅ ꯑꯣꯏꯈꯤꯕ ꯒꯨꯟ ꯂꯩꯔꯕ ꯈꯨꯠꯂꯥꯏꯅꯤ ꯕ꯭ꯔꯥꯍ꯭ꯃꯟ ꯃꯨꯅꯤꯒꯤ ꯒꯨꯟꯗꯣ ꯉꯝꯅ ꯃꯥꯡꯈꯤꯕ ꯇꯥꯔꯦ ꯃꯔꯝ ꯑꯗꯨꯅ ꯑꯩ मागी बजरसा इकाइब पीररोय मधुगी महुत्त ब्राह्मण मुनि की गुण ngakpirage खलक्तन मसिंदुन मतु तुरिकम बक फोइरगा
nganga maibun ge loina na paire ki ba bajar du gi maikai du da garur lak da langak bani garur gi matu turik adu matang bat hekak bata bajar si mamai hot leiraga hal e indra gi mang adu da po betar indra si pungak ngakren ai kaino tawurim sidia hai karigino nang na garur mangul cho na thagraga amugal pairi garur na yangoy indra oredana aigi shakti ko taunu arembedana thawayado mangning drabadi jaga sida amuk apan ba ayet pa pirano handoi sakya garur do kir e indra ra surarian si garur gi adugumba magun matik mangan kira adana hai sangjaba haijaba natana ay amrita munba ngamoy dawre haijaba ba niyom sina amrita se lahu bayana na basilagay ningagtana kullo na jaraga he pakhibor ay sangjarabani nahaki natik nahaki na thauna leitre maro lahum sida nangamana ba sakti bu kanabu leram khigadaki ay sangjarabani thauna leiba sakti leiba nahaka ayga maru poirasi ay nanga maru uijaba pamjarene garur ayna nijariba se amuktadi yabiyo garur na nang ayge maru sanaba pambro ay othok na pamjakre da ko he pakhibo maru poirasi garur na kaide nang na maru poirasi haibada ay yare ko nungaire adudi maru poirabanin ay amu yawra ko maru sanarabanin ang haktang makata na wari watay kari wari no na nang saning ipsibo hayro maru poire yare nate garur ay na haijabadi atay nate nangi kalliba natik na thauna si kaya mo yam na kalli hebadu adumatang maru poiramni na takpiyo niya garur na aygi panggan bura hoy panggan si kaya mo yam sakti Baduy khangjaning babu garur na isa thagali hai hidra adubu marup ama oina marup amagi mafamda hangbira abanina paukhumsi pijaba tari ko hoi takpiyo sa aigi pangan se aigi yetang ba sarung sidana samudraga loina ba prithvi jojan koti yankhai saubi andasai ay yetang ba sarung sida hapab oy tang ba sarung asidana sarga se hapab nak ani sarung asida hapaga sahi sama suk lep tana pai bangambagi sakti do aingonda laiko wangi hey oy ni maruki sakti do tabadai oy ni ay thajai adu maru warabanina akoy ni ung taling ko na sine la sangola sangsilagtana garur indra anido alingon onare itaw haidana maru warabanina he pakhibor maru ay nangonda karigumbu wapam makakang haijagena takpiyo karimbu wapam karigino laili paktagi amritasi miram lenda puraga satpi daurupsya laigi thoidok hendok na kanarabulan oina leiriba laigi shakti se amritasi na uijirim nido masi prithvi da pura satkhip tarabdi laigi gunji mangho batare ne karigino tangai padana prithvi da masi pudauri maramsa devaraja maro sumi ay masi puraga prithvi da aigi lanai kanage haibagi damak nasadeko takpiyo karigi damak no dudi ay bu pupi imato hoy minay yoling thangi minay uiri imato imhan gi minay
इमान कद्रुगी मिनाई दो मधुगी नाइमन दो हनगे कईदौरगा इमागी मिनाई उलिंगदुदई कोपीगदगे ने इमान कद्रुगी मफमदा हंजबदा इमान लाई लेपाक्तगे अमृत दो पोरक्तने इफमद पियु मधु हेक पीरबा आई नमागी मिनाई उलिंगसे लौथोके असुमदौना नंग मिनाई नाइमनसी हलो आइना ताकपीरकपा मतुंगिना हौजिकसे आई नंगी अमृत से तंगाई फदना इमागी मिनाई कोकननबगिदमक लौदब यादबनिने मरमदुना से आई काननब नत्तेको देवराजा बालो अदु अरगदी इमाई मिनाई कोकननब उपायदी अमा नत्रगा अमा हेता उइबे याइना से अमृत पुबा हाइबसे तो मदुई महुता अतोप वफम अमा ओइना खन्नसी अतोप वफम अमने नंग आई मोद पुथोकनरगा मिनाई दो कोकननबदो खन्नरसी अमृत सिदि पुबी खरनो लिंद अमृत पीरुबा हाइबसे हुगी सरुक्तनी हेलकदौर फत्तबगी मफमदा अमृत पीरगदी सोइदना जगत से खांग ngamaroibo maramaduna maro lingi mafamda amrita piba honadi se upay matang khannagi sinang ai garun upay khannabe yara roibo maramdi maram haibu ai wasa amabani ngasimak haujingmak miku panthadana amrita se puraga laage aduga imagi yoling se kokpaidana yanarura hainaruru wapam se haujik sida aina amuana mai ontokdana leithokpa haibase मधु हाइदो की वांगाक तब महापापनी मधु मई ngamaroy मरमदुन से हौजिक सिदा आई अमृत से पूब तारे ngaiko amuktadi khannagisi kaidoki iye khannaba yaruro hairedana yagadu mafam matam oiragadi khannarambi yai haujikti wase lepnaruraba lapthokraba wariado haujik sida amuk handok paibado yararoy इंद्रसी माइथोंग लैदलु खुंबंग खंगदना तिंगक माइंगक नन लैरिंगई गरुड़ ने स अदु अरगदे वापम ममतंग हौदोकेने ताकपियु हे खगपति हे खगराज ताकपियु करी करम वापम अइना हाइजग दौरिबसे अमृत से थनंबगी वादी नते होय अइना अमृत से पूरग सट महारासु इतुंग इन्ना करिगुम उपाय मन जगत उदनब उहंदन आई तुंगदुद इनबिरो होय अदुगा अइना अमृत से इमान मागी मफमदा हेक खुसिनरोय अइना अमृत से इमान की मांगोंदुद इमान नशा लाक्षरे इमान ताकपीब अमृत पूजर है अमृत से लौबीर रोलाओ हाइब मतमदुद इमान हा हराव हराव सेंथोलनी अमृत दो पाइगे न लांगप मतमद अइन ngaiko अमृत से असेंब महापवित्रनी मसे इरु माइध जदन सुमन पाइब सोकप यादे इरु माइध जदना हक्सांग तरु तसेंग पाइद्रगदी लौद्रगदी अमृत की कानब लेरोय लाई लेपाक्तगी ताकपीरक वाफम नहीं मरमदुना मयाम अमृत से आई लैमाई सिद थमगसु अमृत से सोइदन पवित्र की गुंदु मांगिदौरी अदुना कुछ मना मथक्ता आई अमृत से थमगे को कुछ मनादि महापवित्रनी मागी मथक्त थमब पोतो कईदोंगैद मांगरोय अदुना से कुछ मना मथक सिदा आई अमृत थमगे मयाम साइथबिरुरो स्नान उइबिरुरो मदैद मयाम अदुना यारनी हो यारे मखोइना स्नान उइब सलमदाइदुदा अइना से ऐसे थमेदना मयाम लाग दुम लौबिरो ई अमृत से संग लेबदी ngमोय मतमदुदा मयाम न हो यारे स्नान सत्खरी तांजादुदा मखोइ खरा संग लेहौब लेहौदब मदुम आई हाइब ngमदे को अदुगुंबा असेंग तांदुदा अइना थनमग संखिबा
अदगी मयामदुना स्नान सत्खिबगी लांगनरिंगैगी सेरकदुदा महाराज न अमृत दो पूरा सेनख लैले पप अदु अरगदी नसाय अमृत दा पूरा सत्खरबनिना मखोइना हौजिक अमृत दो मांगरे लैरमद्रे हारकब कांदा अइना अइदी खंगौदे नखुबाक सिनरमब नत्रौ वालोरे असिगुम जुक्ति सिदा भालो नुंगाइरे द को इताव की वाफम से मसिन क्वाइ लगे न फबाइबदु ओरे नुंगाइरे हाइब नियम दु द सो इदन पांगथोकननबो होनरसि हाइनदन अनि फरे अदुदि लो तुंग इन बिर ओपनी समुदन अनि दो मदुन लाई लेपाक्तगी मथंग मथंग सुम लाकमिनरकबद इंद्र दो हराउबन थेंगरदन मरुप न ngasi से फजग्रब जुक्ति म पुथोलक्तना अमृतबु लिनगी खुबाक्तगी कनब ngamdawre लाई लेपाके सु काइदबा वासक सुंगाकबा पापी महु पूरब मखोई मफम दसु अमृतबु फंगंदब क्वाइ फब जुक्ति नि मरुप नंग ताकपिरि से मरमदुन से अपाम बोरम तंग निबियु ऐ बोर पिजगे वाफम से तारबदा गरुड़ न ओ बोर निबियु सिरा होय बोरम तंग निबियु ऐ पिजगे गरुड़ न ऐन निगदब बोर सिदी लैदी लैत्रबनी हा अना हाइबदी पांगन निगदौबसु पांगन ऐगी वातेदो ऐगी हेक अनिंग अपाम पुनमक ओइनिंग सक्तम ओइब ngami तौनिंग तौब ngami पुनमक ऐन ngamदब हाइबदु लैत्रब पुनमक मपुंग फारब ऐगी इफमद बोरनी हाइबसा नीननब बोरदी लैत्रबनी अदुबु मरुपना मरुप अमगी मफमदा नुंगसिबिदन बोर मतंग पिगे हाइना ताकपिरबनिना ऐ लिन साब ngamjage हा लिन साब ngamjage बोर सिमतदि पिनबियो मरमति मरम हाइबबु ऐना ताइबंग फाउद्रिंगै लौनंब नमथाक इमहानदु इमागी मफमद कयागी मतिक तमथीन मिनाई उहलग लाकनख मधुगे सास्त मतिक साब दंद ओइना लिनगी सगै से ऐ चाबंगम जगे लिन सगै से थमोइद तंग वरुई अतक तमथीब मिनुंग सिलेतब फरसु पत तरसु हेक पोकमिनब मनाउनी मनाउ मुक्की मफमदा अतोप लमलानब अमदगिसु एन मिनुंग सिलेते न तमथीने इमाबु लाकनखिब मदुगी मथक साब सास द दंददी ऐ लेप न मथक बददा लमन सिंगी तोंगानब लमन ओइना सिंगब पामदे ऐ इचिन सिमंग न लिंदो सारगा हाटप पामिने मरो इंद्ररा सरारे न नुंगाइरे स ताव नंग ताकपिरिब सिमब लिन से साब मतम नंगोंद हंगुइब लेरनु करिगुंब मत याउदना लिन सारक मतम द सरू ngaru पुनमगदो इंद्रिद अशोकपन करिमत लेतना लिन साब ngamba हाइबदो लेपन ओइबिरो ऐना कत्सरे को इताव गरुड़ ने नुंगाइरे अनि दो बोर पिनदना वारी सानदना लाई लेपाक्तगी लागबिनबने यौर मयु यौर अब मतमद गरुड़ सुमांग सपलेपग इमहान ताबिरिब्रो इमुंगदगी कद्रुनि बुंगो कनानो इमा नसा गरुड़ लाक्षरे हा इमा की गरुड़ इमहान नसा लाक्षरे सुरों कुरुमजे आ कइनो पोरेबदी इमहान ताकपीबा अमृतदो नसा यौजरे इनि नुंगाइरे द कोइ बुंगा कदाई अदु पिरो इमानदा नती इमान हौजी अमृत से पाइबी हैनु हा मरमती मरम हाइबबु इमान अमृत हाइब से ख्वाइदगी हेन सेंगलब ख्वाइदगी हेन अमृतदी दना मांगोंदा मांगा ता लेत्रब अमृत थाब जीबदी ओमोर ओइरनि सिररोय अना अयेक लेररोय मागी पुंसीद सौखत नुंगाइब पुनमक
ꯐꯪꯕ ꯑꯗꯨꯒꯨꯝꯕ ꯑꯃ꯭ꯔꯤꯇꯅꯤꯗꯅ ꯑꯃ꯭ꯔꯤꯇꯁꯦ ꯍꯛꯆꯥꯡ ꯁꯦꯡꯗꯣꯛꯇꯅ ꯄꯥꯏꯕ ꯌꯥꯗꯦ ꯍꯦꯛ ꯄꯥꯏꯔꯨꯕꯗ ꯑꯃ꯭ꯔꯤꯇꯒꯤ ꯃꯒꯨꯟꯁꯤ ꯃꯥꯡꯈꯤꯗꯧꯔꯤ ꯑꯗꯨꯅ ꯏꯃꯥꯟ ꯑꯃ꯭ꯔꯤꯇꯁꯦ ꯍꯥꯟꯅ ꯑꯁꯅꯥꯟ ꯑꯣꯏꯕꯤꯔꯨꯈꯣ ꯑꯁꯅꯥꯟ ꯑꯣꯏꯕꯤꯔꯨꯔꯒ ꯀꯥꯔꯛꯑꯕ ꯃꯇꯨꯡꯗ ꯑꯃ꯭ꯔꯤꯇꯁꯦ ꯐꯪꯕꯤꯌꯨ ꯑꯩꯅ ꯄꯣꯔꯛꯏꯕꯁꯤꯁꯨ ꯂꯩꯃꯥꯏꯗ ꯊꯝꯃꯒꯗꯤ ꯑꯃ꯭ꯔꯤꯇꯒꯤ ꯃꯒꯨꯟꯗꯨ ꯃꯥꯡꯈꯤꯗꯧꯔꯤ ꯃꯔꯝ ꯑꯗꯨꯅ ꯁꯦ ꯑꯩ ꯀꯨꯠꯁ ꯃꯅꯥ ꯃꯊꯛꯇ ꯁꯦꯡꯅꯅꯕ ꯊꯝꯖꯒꯦ ꯀꯣꯏꯅ ꯒꯔꯨꯔ ꯀꯨꯠꯁ ꯃꯅꯥꯗꯣ ꯍꯦꯛꯎꯔꯒ ꯊꯝꯃꯦ ꯃꯥꯡꯒꯣꯟꯗꯨꯗ ꯑꯗꯨꯒꯤ ꯃꯊꯛꯇ ꯑꯃ꯭ꯔꯤꯇꯗꯣ ꯊꯥꯡꯒꯠꯂꯒ ꯏꯃꯥꯟ ꯑꯩ ꯁꯤꯗ ꯊꯝꯖꯔꯤ ꯆꯥꯏꯊꯕꯤꯔꯨꯔꯣ ꯈ꯭ꯋꯥꯏ ꯄꯨꯝꯅꯃꯛ ꯏꯌꯥꯝꯕꯁꯤꯡ ꯂꯣꯏꯅ ꯆꯥꯏꯊꯕꯤꯔꯨꯔꯣ ꯑꯗꯨꯒ ꯑꯃ꯭ꯔꯤꯇꯁꯦ ꯂꯨꯅ ꯅꯥꯟꯅ ꯇꯁꯦꯡꯅ ꯏꯁꯣꯔꯗ ꯀꯠꯂꯒ ꯐꯪꯕꯤꯔꯣ ꯕꯨꯡꯉꯣ ꯅꯨꯡꯉꯥꯏꯔꯦ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯅ ꯍꯥꯏꯕ ꯋꯥꯐꯝ ꯅꯨꯡꯉꯥꯏꯔꯦ ꯑꯩꯈꯣꯏ ꯆꯥꯏꯊꯔ ꯏꯆꯥꯁꯦ ꯃꯆꯥꯁꯤꯡ ꯑꯗꯣ ꯂꯣꯏꯅ ꯊꯣꯛꯏ ꯃꯥ ꯀꯔꯤ ꯍꯩ ꯅꯅꯥꯎ ꯒꯔꯨꯔ ꯑꯃ꯭ꯔꯤꯇ ꯌꯧꯔꯛꯑꯦꯗꯅ ꯂꯥꯏ ꯂꯩꯕꯥꯛꯇꯒꯤ ꯇꯨ ꯁꯤ ꯎꯔꯦꯗꯅ ꯑꯃ꯭ꯔꯤꯇ ꯐꯪꯉꯗꯤ ꯁꯤꯔꯔꯣꯏꯗꯧꯅꯤ ꯅꯥꯔꯔꯣꯏꯗꯧꯅꯤ ꯑꯣꯃꯣꯔ ꯑꯣꯏꯔꯒꯗꯕꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯦ ꯍꯦꯛ ꯊꯛꯄ ꯌꯥꯗ꯭ꯔꯤ ꯏꯔꯨ ꯃꯥꯏꯊꯖꯔꯨꯔꯕ ꯃꯇꯨꯡꯗ ꯊꯛꯀꯗꯧꯕ ꯃꯔꯝ ꯑꯗꯨꯅ ꯁꯦ ꯏꯃꯥ ꯏꯆꯥ ꯄꯨꯂꯞ ꯆꯠꯇꯅ ꯆꯥꯏꯊꯔꯨꯔꯁꯤ ꯂꯥꯛꯑꯣ ꯐꯅꯤꯃ ꯒꯔꯨꯅ ꯑꯗꯨꯗꯤ ꯑꯩꯗꯤ ꯁꯨꯝ ꯑꯃ꯭ꯔꯤꯇꯁꯤ ꯁꯪꯉꯒ ꯉꯥꯏ ꯂꯩꯗꯤ ꯉꯝꯖꯔꯣꯏ ꯑꯩ ꯂꯥꯞꯅ ꯆꯠꯂꯨꯕꯒꯤ ꯁꯥꯁꯦ ꯋꯥꯔꯕꯅꯤ ꯑꯩ ꯆꯪꯖꯔꯒꯦ ꯑꯃ꯭ꯔꯤꯇꯁꯤ ꯀꯝꯗꯧꯕ ꯁꯨꯝ ꯊꯝꯕꯁꯤ ꯌꯥꯅꯤꯀꯣ ꯃꯌꯥꯝꯅꯦ ꯌꯥꯔꯦ ꯒꯔꯨ ꯁꯦ ꯊꯝꯃꯣ ꯑꯩꯈꯣꯏ ꯆꯥꯏꯊꯔꯨꯔꯒꯗ ꯀꯥꯔꯛꯀꯗꯧꯅꯤ ꯌꯥꯔꯦ ꯅꯪ ꯄꯣꯊꯥꯅꯤꯡꯕ ꯆꯠꯅꯤꯡꯕ ꯇꯧꯅꯤꯡꯕꯗꯣ ꯇꯧꯖꯔꯨꯔꯣ ꯌꯥꯔꯦ ꯊꯅꯃꯝꯗꯤ ꯌꯥꯔꯦ ꯒꯔꯨꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩ ꯆꯠꯆꯔꯦꯗꯅ ꯍꯥꯏꯔꯝꯃꯒ ꯒꯔꯨꯔ ꯆꯪꯈ꯭ꯔꯦ ꯃꯃꯥ ꯂꯩꯕ ꯖꯒꯥ ꯃꯥꯏꯀꯩ ꯀꯥꯡꯕꯨꯗꯨꯗꯤ ꯍꯔꯥꯎꯃꯟꯈꯤꯗꯅ ꯑꯃ꯭ꯔꯤꯇꯗꯣ ꯑꯍꯥꯜꯂꯀꯣꯟ ꯅꯥꯏꯅ ꯏꯔꯨꯖꯕꯗꯣ ꯆꯠꯅꯁꯤ ꯁꯪꯉꯒ ꯂꯩꯍꯧꯒꯦ ꯀꯅꯥꯝ ꯍꯥꯏꯗꯦ ꯂꯩꯍꯧꯔꯤꯕꯗꯣ ꯃꯥ ꯌꯥꯝ ꯐꯪꯍꯧꯔꯣꯏ ꯄꯨꯂꯞ ꯆꯠꯂ ꯀꯥꯔꯒ ꯄꯨꯂꯞ ꯐꯪꯃꯤꯟꯅꯔꯅꯤ ꯍꯥꯏꯕꯒꯤ ꯋꯥꯈꯟꯗ ꯀꯣꯜꯅ ꯐꯪꯒꯦ ꯍꯥꯏꯕꯒꯤ ꯋꯥꯈꯟ ꯌꯥꯎꯗꯅ ꯄꯨꯂꯞ ꯆꯠꯈꯤꯕꯅꯤ ꯃꯇꯧꯗꯨꯗ ꯃꯃꯤꯒꯨꯝꯅ ꯂꯦꯞꯄꯒ ꯀꯅꯥ ꯎꯍꯟꯗꯅ ꯂꯩꯔꯤꯕ ꯗꯦꯕꯔꯥꯖ ꯏꯟद्रꯅ ꯚꯥꯂꯣ ꯁꯤꯡꯉꯤꯗꯀꯣ ꯍꯦ ꯈꯒꯕꯇꯤ ꯈꯒꯔꯥꯖ ꯇꯥꯎ ꯅꯪꯒꯤ ꯅꯇꯧ ꯅꯪꯒꯤ ꯅꯇꯤꯛ ꯅꯪꯒꯤ ꯅꯒꯨꯟꯇꯅ ꯑꯃ꯭ꯔꯤꯇꯕꯨ ꯂꯤꯟꯒꯤ ꯈꯨꯕꯥꯛꯇ ꯇꯥꯍꯜꯂꯣꯏꯗꯧꯔꯦ ꯂꯥꯏꯒꯤꯁꯨ ꯑꯃꯥꯡꯕ ꯑꯣꯏꯔꯣꯏꯗꯧꯔꯦ ꯇꯥꯟꯖꯥꯁꯤꯗ ꯑꯩ ꯄꯨꯍꯧꯔꯒꯦ ꯍꯥꯏꯗꯅ ꯁꯥꯛꯇ ꯈꯣꯡꯂꯩ ꯌꯥꯡꯅ ꯆꯦꯟꯁꯤꯜꯂꯛꯇꯅ ꯏꯟꯗ꯭ꯔꯔꯥꯖ ꯁꯨꯔꯥꯔꯦꯅ ꯂꯤꯟ ꯌꯧꯔꯛꯄꯅ ꯍꯥꯟꯈꯤꯅꯦꯅ ꯇꯥꯞ ꯄꯥꯏꯔꯒ ꯄꯥꯏꯈꯤꯕꯅꯤ ꯃꯥꯅ ꯇꯥꯞ ꯄꯥꯏꯔꯒ ꯄꯨꯈꯠꯂꯛꯄꯗ ꯑꯃ꯭ꯔꯤꯇꯗꯨ ꯈꯔ ꯅꯤꯛꯊꯣꯛꯑꯒ ꯇꯥꯍꯧꯔꯦ ꯀꯨꯠꯁ ꯃꯊꯛꯇꯨꯗ ꯆꯠꯈ꯭ꯔꯦ ꯏꯟꯗ꯭ꯔ ꯂꯥꯛꯑꯦ ꯂꯤꯟ ꯃꯌꯥꯝꯗꯨ ꯆꯥꯏꯊꯔꯨꯔꯒ ꯖꯤꯔꯤ ꯌꯧꯔꯛꯄ ꯀꯥꯟꯗ ꯃꯥꯡꯒꯣꯟꯗꯨꯗ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯑꯃ꯭ꯔꯤꯇꯗꯨ ꯑꯃ꯭ꯔꯤꯇꯗꯤ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯀꯩꯅꯣ ꯒꯔꯨꯔ ꯁꯤꯗ ꯊꯅꯝꯃꯤ ꯑꯩꯈꯣꯏꯁꯨ ꯎꯔꯤꯕ ꯅꯠꯇ꯭ꯔꯣ ꯍꯣꯏꯅꯦ ꯂꯩꯔꯝꯗ꯭ꯔꯦꯅꯦ ꯒꯔꯨꯔ ꯃꯥꯒꯤ ꯃꯃꯥꯒꯤ ꯅꯥꯛ ꯑꯗꯨꯗꯒꯤ ꯑꯩ ꯁꯤꯗ ꯂꯩꯖꯩ ꯀꯔꯤꯒꯤ ꯅꯪꯇ ꯊꯣꯛꯂꯛꯈꯣ ꯂꯥꯎꯅ ꯅꯍꯥꯟ ꯀꯔꯤ ꯇꯥꯛꯄꯤꯗꯒꯦ ꯅꯪ ꯉꯁꯥꯏ ꯁꯤꯗ ꯑꯃ꯭ꯔꯤꯇ ꯊꯅꯝꯗꯥꯏ ꯅꯪ ꯑꯃꯨꯛ ꯂꯧꯁꯤꯟꯕ꯭ꯔꯅꯦ ꯅꯍꯥꯟ ꯀꯗꯥꯏꯗꯒꯤ ꯑꯩꯗꯤ ꯂꯧꯁꯤꯜꯂꯨꯔꯗꯒꯤ ꯁꯤꯗ ꯊꯝꯖꯔꯦ ꯑꯩ ꯁꯤꯟꯅꯖꯔꯝꯃꯤꯕꯗꯨꯗꯤ ꯍꯣꯏꯅꯦ ꯅꯪꯒꯤꯗꯤ ꯊꯅꯝꯃꯦꯅ ꯍꯥꯏꯔꯕ ꯂꯩꯔꯝꯗꯕꯁꯤꯗꯅꯤꯅꯦ ꯏꯃꯥꯟ ꯉꯛꯏꯕꯁꯦ ꯏꯃꯥꯟ ꯑꯗꯨꯗꯤ ꯑꯩ ꯈꯪꯗ꯭ꯔꯦꯀꯣ ꯑꯩꯗꯤ ꯉꯁꯥꯏ ꯁꯤꯟꯅꯖꯔꯝꯃꯕꯗꯨꯅꯤ ꯍꯣꯏꯅꯦ ꯏꯆꯥꯕꯨꯗꯤ ꯁꯤꯟꯅꯔꯕ ꯑꯗꯨ ꯂꯩꯔꯝꯗꯕꯁꯤꯗ ꯂꯥꯏꯃꯟꯅ ꯃꯥꯡꯉꯦꯅ ꯃꯌꯥꯝꯗꯣ ꯁꯤꯗꯅꯤꯅꯦ ꯊꯅꯝꯃꯤꯗꯨ ꯌꯦꯡꯅꯔꯨꯀꯥꯟꯗ ꯃꯔꯤꯛ ꯀꯨꯠꯁ ꯃꯅꯥꯗꯨꯗ ꯏꯟꯗ꯭ꯔꯅ ꯇꯐꯤꯡ ꯄꯨꯕꯗ ꯍꯩꯗꯣꯛꯑꯒ ꯇꯥꯍꯧꯕ ꯃꯔꯤꯛꯇꯨ ꯂꯤꯟꯅ ꯍꯣꯏꯅꯦ ꯒꯔꯨꯔ ꯊꯅꯝ ꯃꯐꯝꯁꯦ ꯏꯔꯤꯛ ꯑꯃꯃꯅꯤ ꯄꯛꯏꯅꯩ ꯍꯣꯏꯅꯦ ꯁꯤꯗꯒꯤ ꯂꯤꯟ ꯃꯌꯥꯝꯗꯨ ꯆꯪꯉꯛꯇꯅ ꯁꯥꯠ ꯃꯔꯩꯗꯣ ꯇꯤꯡꯊꯣꯛꯇꯅ ꯂꯦꯛꯅꯔꯛꯄ ꯂꯤꯟ ꯃꯌꯥꯝꯗꯨꯅ ꯆꯪꯗꯅ ꯑꯃ꯭ꯔꯤꯇꯗꯣ ꯑꯃ꯭ꯔꯤꯇ ꯍꯥꯏꯕꯁꯤꯗꯤ ꯍꯥꯎꯈ꯭ꯔꯕꯖꯥꯠꯅꯤꯗ ꯀꯣꯏꯅ ꯃꯔꯤꯛꯇꯣ ꯄꯪꯂꯦꯛꯇ ꯂꯦꯛꯅꯔꯛꯄꯗ ꯂꯤꯟ ꯃꯌꯥꯝ ꯄꯨꯝꯅꯃꯛ ꯑꯗꯣ ꯑꯃ꯭ꯔꯤꯇꯒꯤ ꯍꯥꯎꯕꯒꯤ ꯔꯥꯒꯗ ꯀꯨꯠꯁ ꯃꯅꯥꯒꯤ ꯍꯣꯔꯥꯏ ꯃꯌꯥꯗꯧꯅ ꯁꯞ ꯂꯥꯎꯕꯗꯣ ꯌꯦꯡꯗꯅ ꯄꯪꯂꯦꯛꯇ ꯂꯦꯛꯄꯗ ꯂꯤꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯃꯔꯩꯗꯣ ꯇꯪꯈꯥꯏ ꯂꯣꯏꯅ ꯁꯪꯒꯥꯏꯈ꯭ꯔꯦ ꯏꯅ ꯄꯨꯡꯉꯥꯡ ꯉꯥꯡꯈ꯭ꯔꯦ ꯂꯤꯟ ꯄꯨꯝꯅꯃꯛ ꯁꯤꯗꯒꯤ ꯃꯌꯥꯝ ꯄꯨꯝꯅꯃꯛꯁꯤꯡ ꯑꯗꯨ ꯃꯥꯡꯉꯦ ꯀꯔꯝꯅ ꯇꯧꯔꯤꯁꯤꯗꯤ ꯑꯃ꯭ꯔꯤꯇ ꯂꯧꯕꯗ
ꯁꯨꯝꯗꯧꯗꯅ ꯂꯤꯟ ꯃꯌꯥꯝ ꯅꯨꯃꯤꯠꯇꯨꯗ ꯑꯃ꯭ꯔꯤꯇ ꯊꯛꯎꯕꯗꯒꯤ ꯂꯤꯟ ꯄꯨꯝꯅꯃꯛ ꯃꯔꯩ ꯑꯅꯤ ꯑꯅꯤ ꯂꯣꯡꯕ ꯁꯩꯅꯥꯏꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯦ ꯃꯤꯑꯣꯏꯕꯗ ꯁꯩꯅꯥꯏꯕꯗꯤ ꯐꯩ ꯃꯤꯅꯨꯡꯁꯤ ꯎꯠꯅꯩ ꯈꯟꯊꯕ ꯉꯝꯕ ꯃꯤꯑꯣꯏꯕꯒꯤ ꯒꯨꯟꯅ ꯑꯇꯣꯞꯄ ꯁꯥ ꯉꯥ ꯎꯆꯦꯛ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤꯗ ꯁꯩꯅꯥꯏꯕꯁꯦ ꯃꯌꯥꯝꯅ ꯚꯥꯞ ꯑꯃꯗ ꯌꯦꯡꯉꯤ ꯑꯗꯨꯅ ꯂꯤꯟ ꯃꯌꯥꯝꯗꯨ ꯃꯔꯩ ꯂꯣꯏꯅ ꯁꯩꯅꯥꯏꯔꯕꯅꯤ나 ꯀꯝꯗꯧꯗꯒꯦꯅ ꯋꯥꯅꯔꯛꯑꯕ ꯃꯇꯝꯗꯨꯗ ꯂꯤꯟ ꯃꯌꯥꯝ ꯃꯁꯥꯅ ꯃꯁꯥꯗ ꯍꯟꯖꯤꯜꯂꯒ ꯍꯥꯏꯖꯔꯦ ꯂꯤꯟ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯤ ꯂꯩꯁꯦ ꯆꯨꯝꯅ ꯑꯃꯈꯛ ꯄꯥꯟꯕ ꯑꯣꯏꯔꯅꯨꯁꯤ ꯂꯤꯟ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩꯗꯤ ꯈꯨꯠꯁꯅ ꯇꯪꯈꯥꯏ ꯇꯪꯈꯥꯏ ꯈꯥꯏꯈꯤꯕꯒꯨꯝꯅ ꯂꯤꯟ ꯑꯩꯈꯣꯏꯒꯤ ꯁꯥꯒꯩ ꯄꯨꯝꯅꯃꯛꯁꯦ ꯂꯩ ꯂꯣꯏꯅ ꯂꯣꯡꯕ ꯑꯣꯏꯔꯁꯤ ꯂꯦꯞꯅꯈꯤꯗꯅ ꯉꯁꯤ ꯐꯥꯎꯕꯗ ꯂꯤꯟ ꯄꯨꯝꯅꯃꯛ ꯑꯗꯣ ꯂꯣꯏꯅ ꯃꯔꯩ ꯆꯨꯝꯅ ꯑꯃꯈꯛ ꯄꯥꯟꯗꯦ ꯃꯔꯩ ꯂꯣꯡꯉꯦ ꯑꯗꯨꯗꯒꯤ ꯇꯥꯏꯅꯔꯛꯄꯗ ꯂꯤꯟꯅ ꯑꯃ꯭ꯔꯤꯇ ꯐꯪꯈꯤꯕꯗꯨ ꯈꯖꯤꯛꯇꯪ ꯑꯣꯏꯕ ꯐꯪꯈꯤꯕꯗꯨꯅ ꯃꯔꯝ ꯑꯣꯏꯗꯅ ꯂꯤꯟꯁꯦ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯠꯂꯒ ꯃꯥꯡꯍꯟꯕ ꯅꯠꯇꯅ ꯂꯤꯟ ꯀꯩꯗꯧꯉꯩꯗ ꯃꯇꯣꯝꯇ ꯃꯔꯅꯥꯏ ꯁꯤꯖꯕ ꯍꯥꯏꯕꯗꯨ ꯂꯩꯇꯦ ꯂꯤꯟ ꯑꯣꯃꯣꯔꯅꯤ ꯑꯍꯟ ꯑꯣꯏꯁꯤꯜꯂꯛꯑꯕ ꯆꯍꯤ ꯌꯥꯝꯃꯕ ꯈꯨꯗꯤꯡꯃꯛꯇ ꯃꯀꯨ ꯁꯤꯜꯂꯒ ꯂꯤꯟꯅ ꯑꯣꯃꯣꯔ ꯄꯗꯕꯤ ꯑꯃ꯭ꯔꯤꯇ ꯊꯛꯎꯕꯗꯒꯤ ꯐꯪꯖꯈꯤ ꯁꯨꯝꯗꯧꯗꯅ ꯁꯤꯗꯒꯤꯗꯤ ꯃꯈꯥꯗ ꯑꯗꯨꯛ ꯂꯥꯛꯀꯗꯕ ꯂꯤꯟꯁꯤꯡꯅ ꯇꯄꯩꯁꯥ ꯇꯧꯔꯒꯗꯕ ꯋꯥꯔꯤꯒꯤ ꯄ꯭ꯔꯁꯪꯒꯗꯤ ꯀꯥꯂꯗꯤꯟꯗ ꯕꯔꯅꯣꯟꯖꯔꯒꯦ ꯇꯥꯕꯤꯔꯤꯕ ꯔꯁꯩꯒꯅꯔꯤꯙꯤ ꯁꯨꯗ ꯀꯥꯔꯣꯟꯒꯤꯗꯃꯛ ꯁ꯭ꯔꯤ ꯔꯥꯙꯥ ꯒꯣꯕꯤꯟꯗꯒꯤ ꯅꯃꯃ꯭ꯔꯤꯇ ꯁꯣꯟꯕꯤꯔꯒꯗꯤ ꯗꯤꯕꯤꯁꯔꯥꯝ ꯂꯧꯕꯤꯒꯗꯧꯕ ꯑꯣꯏ